पावसेना इंफम उइबमर उइब पाउखर अपडेट तौजरी खालिस्तानी टेररिस्ट पानुना इंडिया दा हमास का मानबा लांदा सथरक बयाई हाइना किहनग्रे ऑनलाइन दा थगलकप खालिस्तानी टेररिस्ट गुरवतवन सिंह पानुनगी अनौवा वीडियो अमदा मान प्राइम मिनिस्टर नरेंद्र मोदी दा इजराइल पैलेस्टाइन की लांदगी परा तमहुदब तारबदे इंडिया दसु मानबा रिएक्शन लाक बयाई हाइना किहनग्रे आथिंग बथंगरबा यूएस दा बेस्ड ओवर 6 फॉर जस्टिस आउटफिट के सिपोरिबा पानुना वीडियो अदुदा हाइरिबदि पंजाब तकिन पैलेस्टाइन फावदा लैरिबा लोना यादबा मोंदा पाइसिन क्रब लमसिंगी मियोसिना सोइदना अरहिक तौरगनी वायोलेंस की तबक थौमुंसिंगी पाखोमदि वायोलेंस नि करिगुंबा इंडिया ना पंजाबो मखातना ऑक्युपाइड तौदुला लैरबदि रिएक्शन सोइदन लैगनी अमसों मदुगी थौदाग इंडिया अमसों प्राइम मिनिस्टर मोदी ना याजगदबनी आइना पानुना मखातना फोंदोके SFG na belot amasung board thajaba thammi han palladuna mhangna पंजाबो मनिंग तबन बायबसी मखोगी बांदम ने हाइके इंडिया ना बेलोट नटकना बुलेट की मरकदा करम बखन गदकी हाबसी लेप सगदबनी हन पानुना वीडियो अदुदा पानके खालिस्तानी टेररिस्ट असि के ख्वाइदगी नोवा मैसेज असे गुजरात की अहमदाबाद पांगतो कदोरिबा इंडिया पाकिस्तान ICC 2023 की मांग ओइना किहनबा मदे यंगथिनबगी वाफम पोखनबा ओ वाफम क्या फोंदोकबगी मराल दमहा की मेउकदा फर्स्ट इन्फॉर्मेशन रिपोर्ट FR अमरेसा तौखिबा मतुंग नमित खरनी कानरगा फोंगलकपने न्यूज एजेंसी ANI ना अहमदाबाद के साइबर क्राइम DCP अजित राजान की वरोल पलदुन हाइरिबदि मंगजौना रेकॉर्ड तौरबा किहनबगी वरोल पीरिबा माके मैसेजिंग तोंगान तोंगानबा सोशल मीडिया हैंडल सिंग द संदोके कनाडा द टेररिस्ट हरदेव सिंह निजार आठखिबगी दमक SFG na laman khungani hansop मैसेज अदुना फोंदोके NI yana kumja lising ani taraga mapanda खालिस्तानी टेररिस्ट असि के मेवकता आनबा केस पाल तौकिबदगी अमृतसर द पोकिबा मियो असिबो एजेंसी असिना मियंग चंगतुना लाखे इंडिया ने इजराइल की दमक लेबली प्राइम मिनिस्टर मोदी इजराइल का मिलिटेंट ग्रुप हमास का कनालान सोंगरगी मरगदा इंडिया की मियामना ज्यूस लेबाक असि की दमक खोंगफम सेना लेपतुना लई आनंगासे प्राइम मिनिस्टर नरेंद्र मोदी ना फोंदोखरे इजराइल का महक लेखमानबा बेंजामिन नेतन्याहू का फोन दा वरी सानरबा मतुंगदा प्राइम मिनिस्टर ना वाफम असि फोंदोकिबनी फोन तौदुना हौसिक लेरिबा फिबा मदुकी अपडेट खांगलकबगीदमक नेतन्याहू पथाकटबगा लोइनना मोदी ने एक्स द धगत पोस्ट समधाई लुरबा मतम मसिदा इंडिया की मियामना इजराइल की दमक खोंगफम सेना लेबले टेररिज्म अमसुंग मसिगी मोंग पनबक इंडिया ना वखलानी लोंगबा तौदना अकनबा मोंगदा कंडेम तवे मासे पैलेस्टाइनियन मिलिटेंट ग्रुप हमास ना ममांगदा अमुकदा थोकिरिबा मोंगदा गाजा स्ट्रिप दगी इजराइल की लांदाबा दगी नकलनी की मरकते लान थोलखिबदगी प्राइम मिनिस्टर मोदी ने एक्स धगतपा अनिसुब पोस्ट ने लांदा दुगी मतुंग मतम खरा कानरगा एक्स धगतपा पोस्ट समदा नरेंद्र मोदी ने इजराइल टेररिस्ट लांदा सथरकपगी पाउना माकी थमोय सोगले हाइकिबने नकलनी की लान की अदुगी मरी ने चनबा लाइबापो नमित पावबदा नकल अनिमक मियोय लिसिंग अमा चदुकी मतकदा सीखरे इजराइल ने पैलेस्टाइन की गजा द वार सथबकी दमक नॉर्थ कोरिया ने इजराइल बो माराल सिरखरे इस्लामिक ग्रुप हम वरिबा हमास का इजराइल की लानमी अनि की मरकता इमुनाइमु तानाबा लानफम अमदा गजा द अहन बोयना थोरकिबा लाना सिदा नॉर्थ कोरिया के स्टेट मीडिया ना लाल असि की मदांगदा इजराइल की मथकते यानिंग दबा फोंगदुक्तोना माराल सिरखरे ngasi state media da tadorok warol amada north korea ki ruling party ki masin jadba miyoyama oriba rodong senmun hausik oriba lanpam masi ki madangda tendakpa article ama phongdoktona lana sida sokapan nanglaba misi mina kaya asigi wafam sing phongdorakre north korea ki pawse amada phongdorakpada thoglipa thogdok asigi matangda international community kiana israel sa thariba lana si palestine miyam ki mayokta chathaba criminal yakamani ana claim tawrakre hari इजराइल निंग तंब पैलेस्टाइन स्टेट अमा सेम चनब होनबदा मखोइगी लंबीदा अपन बपीबनी आइबो वफम पाउसे असिदा पल्ले थांजरमितगी थोकिबे हिंसा की थौदोक असिदा यामरबदा मियोय लिसिंग अमगा समंगा हेना सियनखरे तंजा असिदा इजराइल की माइकेथा लैबा क्याना इजराइल द लानासी लोइसन नपमदे मिसम याम की पंसी कन्नदबगी दमक अपील तौरप लैखरे ओइरिबा फिबा मसदा हमास की माइकेदगी हौसिक मखोइना फासन दुन लैरिबा इजराइल मसासिंग अपाम्बा मतमदा हेकदा हातकनी हाइबगी अकीबा पीबो वफम फोंदोरपगा लोइनना इजराइल जिना पैलेस्टाइन की यूम क्या मंगजौदना खांगनबा तौदना बोम थादना मिसम कया हाली हन मराल सिरगले हाइरिबा गजा स्ट्रिप इजराइल ना हानदगी हौना ब्लॉकेट थमचिंदना मियोय लिसिंग कुंथ्रा हेना मफम असदगी साथोगंदना थमलिबने थौवंग असदा नॉर्थ कोरिया की स्टेट मीडिया ना यामना तोइना नोंसुब लैबाक सिंगे मीडिया की ओना तैना बदा यानिंगदबा फोंदोरकले मरुवेना यूनाइटेड स्टेट्स समदि इंटरनेशनल इशू कयादा नॉर्थ कोरिया ना हानदगी हौना यानिंगदबा वफम क्या फोंदोरकपा लैखरबने
Haukiva ningthaukaban numita North Korea ki state media na Syria ki manung amasong mapanda hostile force kya chinaba drone attack kya tawtun lebaga sigi misem yam kya da misi mina kya opwana kya piriba asigidama akan bamongda yaningdaba fongdorak palaikre asigama thong asiba terrorist oiba thong nihan akan bamaral sibaga loinana Israel ki President Bashar al-Assad po lebaga sigi lakthokadabani ana North Korea ki maikai degi fongdorak le nakalamromdana Gaza da Israel ki war fencing na Hadaba bom maragda Palestinian sing mafam amadagi amada chenduna lole Hamas militant ruler sing da thangchinamit da Israel mamangda amukda tawkhidaba attack ama tawkraba matong Israel ge war plane na miyoi 2.3 leba Gaza strip da lefa leitana bom thadaba da pikrapa lamasida Palestinian lagamaga lising marfu hena United Nations shelter sing da sangjapam lawraga leire miyoi sing adogi maragda sahi kun gadare churabi sovereign al order govi amana ambayawe Israel ki ngangpai ki khatang ba bait lahya da liba mage farmland da rocket amagi mathang da amata ba ki makon ta ba da makhuda ta phibam soke Israel na jamna thuna khut halak lagani amasong sathi gani habasi mamang da thoki ba tawdok sing da gi mangna khangge masa sing makut farga al adarna Gaza city da Palestinian refugee sing gi dama UN agency na salaiba school sing da hangba shelter sing gi manung amada sensen ge Hangna sela kipa matamadu isa singi damak tani makoi ki punsi agi koktak ta taki ana al adarna makut thak thak tikla duna tamki adubo kunza sing na hairi sahi taraga taruk Israel amasong Egypt na blockade takduna laklaba Gaza da taseng na nanthokwa aiba leite Hamas militant group na lising ani tarita power war paisin khraba matungda lan thokwa andaki asin mari subane Sep John sing hoigani aiba United Nations ki facility sing power lan ki maisa nag langle UN hai ki air strike amana maijin nabita UN shelter sigi manungda amada hak thengna ta ke masong shelter on thoklaba ati school manga ningthoka ba nabita akai toi thoke mi si bana tragana sopa ge matang da khudaki oiba awafam amada phangdokide yum awang ong ba yamna leiba Gaza city ki commercial district Rimal area de international media maso aid organization singlai Allah ta na mafam atuda mark sep oigani aina asa dauke madamadu fawadi Rimal ati border town sing haibadi mi kung na labor refugee camp sing dona Israel gi target oitre ado Israel gi military da akan ba air strike sing gi maragda matang changsin bagal loina na akan babo thada bagi thabak Gaza city mayol yaukre lisingani kun ga mathoida Gaza da lan thokiba matam adu da so Rimal da Israel na bom thada gi ado andaki asi yauna thada gi de ningthauga ban mi ki mitchung ba matung dagi horaga Israel gi bom sing Gaza gi Flagship Islamic University Government Administration amasung Rimal da libajum awang basingda taki amasung al adar ki shelter gi thongnau singcho pokhai duna class mapam pumbada maset taki han magna haike mafam madu da atai imung lising amaga samanga sulai mafam madu da leiba haibasi kodong tiba amasung awat apana pik thali adobo mafam madu da leiba natan atai ufai amata leite hana al adana fongdoke al adana masano fasing sahi ani suraba Muhammad amasung sahi taret suraba navilda Thongnau singi manakta changtana bhaike ainga du jamna khudong thibo oigi aikhoi gi chatfam atai amata leiki de aina mahangna lebak popon mi thaike Rimal bom ta da bamasung UN gi school sing de leiba khudong thiba nang ba yaba asina Gaza gi misam sing lorfam thiba da ningba kaire aibo le Maragasida Hezbollah na Israel gi barek sing da attack daukre Lebanon gi khatang basaruk da Israel na ningthauka ba namit gi angan bada bom da da bada Hezbollah gi member ahom hat khraba matong Ningthauga numiki nungthilda Hezbollah na Israel gi awang thang basarukda pranhida masong Avivim barek singda guidance mission sing amasong mortar cell sinaduna attack tawhre ana Lebanon da leiba kulai vai bakangbu amasong political party na cherola mada phongdokre Hezbollah gi attack atu dagi Israel army na Lebanese poison singda artillery captain ki Lebanese army command na haiki Lebanon gi khathang basarukda tongan ba border area sing Israel na bom thada gi amasong Armais town ki mapanta leiba Lebanese army ki center amadagi amagi courtyard mortar mayam amata ki amasung Lebanese officer amasoke Lebanon dagi Israel na sangsilakpa nomai paiba singa Israel gi lakni singa kamna ke amorom dasu Israel da Nepali mahiroi tara sigre embassy Israel da Hamas ki attack sing da Nepali mahiroi tara sire hai bakhangle ana nomai jagi nabidang waram atheng bada Nepal embassy na phangdokre Israel da Nepali embassy na first secretary oiwa Arjun Kivene na Pauge agency da telephone da wang ang bada Israeli police na Nepali taragi asibag sangado aikoi da ari pakhanga lakre haike haujisu khara pau fauna pangam tan leiri khara mana sathi na medical condition da leiri marmadura masinga du hengala kiba yai masige matang da barik chumba do foreign ministry da gi laukto lakani hadam hangna makha ta ke
October 2022 Hamas ki attack hover numidadu pawagi wana Israel da caregiver sing oina thabak tawba Nepal hit national lising mari samanga rom lai madugi mathakta ahen boina Nepali bhairoi sadi humpuga manga su Israeli government sponsor tawba Israel gi learning amasung earning program da sarugari hausi mahiroi tara ka mathoi phibam khangdan laire Nepal gi prime minister Pushpa Kamal Dal pasana tangbal lawdana mifam ama pang thokre maduda coordination mechanism amba pothokre Israel da laiba Nepali sing da mathau taba chokotpa coordination amaso facilitation pin na Nepal government chap chaba thabak lawkhat kani aina Nepali foreign affairs minister NP Saun haike nakalam romda Palestinian miyam gi rights congress na sawut kre Israel ga Hamas ka ani ki marakta mungna duna lat thola khibda congress working committee na Palestinian miyam gi right to land right to self government amasung izat ga loina na hingna na bagi right chawat pagi party gi matam kuina da gi lairakpa phire bado amugara chechil hankre amasung lairiba loisindriba watok pun amaki matangda negotiation sing chathana pambaso khudaki sisbar amagi appeal su tawkre masigi pung mari sangpa mifamda lawkhibo warep amada congress ki khwaidi gi makok thongba warep lawbangamba body adun haike haukiba nomini da mi lising ami hena sikraba middle east da tholakhiba lan adugi matangda CW sinan waidaba amasung sawningba phongdokhe Congress working committee atu khudaki sisbar amatawna na pambaso haujigi lan asi thokalaki bawathok sing adu yauna loisindriba hiram punamaki matangda negotiation sing hauna da baso appeal tawkhe masigi birep sing asi Congress party na makal khudimaki hingsa da kaidongda waroisin amada purakloy amaso masi soitana baklep kadabani haiduna Israel miyam ki bathakta satharaki ba attack sing ado party tuna condemn tawkhibagi nomagi manungda lawkhibo warep atu da phongtolakibani nakalam romdana Aligarh Muslim University mahiroi singna Palestine chawgat bakhongsu chatkre police na mahiroi kya gi mathakta case lawhakre Palestinian sing da chawgat fa phongthok na ba Aligarh Muslim University ki campus da khongsa da masat bagi damak ngarang mafum asida police na university adigi mahiroi mari gi mathakta case ama thangat kre haina senior police officer amana phongdokre statement amada SP CDR Sekhar Fathak na haike police na protest adugi matangda mahiroi kya marong gi mathakta case lawhat kre adubo sumna gi mahiroi mari gi maming panke religion race pace of birth language asida singpa tongan ba group sing marakta yengthina ba pokhan ba mari leina ba IPC gi section 153 public survey na ain gi matungina chalaiba order in da ba mari leina ba section 188 amaso miyam da fatta bo bokhal pokhan ba statement sing gi matang da section 505 ki makhada mahiroi sing adugi mathakta case lawhat ki bane Aligarh Muslim University campus adu da nongmai sing ki nubitang da mahiroi sing aduna Duck Point agi baby side gate for protest ma chatke protesters sing aduna makoi gi khongsa sing adu gi damak mangjong na permission ama da lawkhite ana police na haike efa aduna mahiroi sing aduna terrorist group ama sawkatu da khongsa chatki haike Atik Khalik Kamran amasong Nabed Chowdhury hariba sing asna efa aduda maming baliba mahiroi aduni ana ASP Shidi Pathak na haike Aligarh dagi BJP MP Sades Gautamna police amasung university adugi acting vice chancellor aduda protesters sing adugi mathakta akan bathabak lokhanana pamangna khangan kre haina statement amada haiki mangjona section thabak amoina campus aduda security arrangement kangkhat angre hauki bathang sun mitki ayuk da Palestine gi gaza strip lengak leba amasina kudakta amasung mamang damukta tawkhidriba sangda Israel gi mathakta angak pe attack ama sathagiba aduda Israel lanmi sing jawnam yoi lisingam hena seki aduga lisingani sam hena soki madu yamdrabada sahi yangai gi manungda lebak adugi mak khwaidagi hena bisiba lalne nakalam romdana Hamas amasung Israel gi landa biyo lising ahum sikre lising kya sokle Hostage sing halagre han Hamas na Israel la ki hankre Israel da tengpang na ba US aircraft carrier sing thajilakre Palestinian gi Gaza da lengak pariba Hamas ki arm wing aduna thangjunami ki numidang da khangokdana rocket lising manga kapsilak pa loinana Israel da angak ba ground attack sadharaki pa adugi matung dagi auju pawada Hamas Israel lal asda siba mi ki masing puna lising ahum henkre Palestinian Islamist group Hamas ki thangjunami ki attack amagi matong Israel da sikhe pambiyo sing adugi marungda yamdrabada American citizen taraga matho yaukre ananing tawka numita US President Joe Biden na phongdokre hausi makhoi kadai da leikhra bagi khangdriba US citizen sing patangda ahen ba kup e pau phangna ba US na Israeli officials sing loinana honari ana President Biden haike thangjunamit Gaza dagi Israel na khariba phan sing adugi wangmada Hamas kulai paipasna khulai tuna lanthok laglaga Israel gi lanmi sing amasong misam sing hat ba loinana US lanmi sing su yauramba yaba mioi kya hostage oina sam phaduna samudra mapan da enclave adu da pokhe madugi pawkum da Israel na Gaza gi mathakta khwaidagi kanba mongda
bombardment satake masung sahi kuntra ga nipan gaza bo khudum chanduna thamkiba adugi madong sahi kulongi mamang da territory adudagi tokiba Israel gi ground attack ado amuk sathagre Hamas ge kan be attack ado Israel da lal pangnar ba US ke defense secretary Lloyd Austin na Eastern Mediterranean da US Navy aircraft carrier sin sanction na ba order tawkre masung US government na Israel defense force da athuba mong da hen be comment masung resource pi gani haike US, UK, Germany, Italy, France na Hamas ki terrorism adobo condemn tawraduna amasung Israel ki damak saugat ba phongdok apan ba statement ama thokre Eastern Mediterranean da thajilakli ba US Navy aircraft carrier ado lamdamadu da leiriva for carrier strike group kini maduda Navy aircraft carrier US Gorel R4 Tigonderoga class guided missile cruiser US and Normasi CG-60 Luinana guided missile destroyer sing USS Thomas Hadner DCG-116 USS Rames USS Kenny DDG-64 maso USS Roosevelt DDG-80 yauri reason to da ikona US Air Force F-35 F-15 F-16 amaso A-10 fighter aircraft squadron sing kena kang kanana bagi khongtang sing lokat kre Mathau darabad masi gi ngakthuk na bagi pipa masi amuki hena kangkat na pathorang tauri haina White House ki statement aman haike Maraga sida Gaza gi akoi bda Hamas operative lisingama sama gi haksang sing pangle Sumna gi mi million anirom leiba samudra mapan gi apik palam amu oiriba Palestinian gi Gaza Strip ya koi bda Hamas authority sing gi haksang lisingama ga sama rom pangle ana Israel army attack aduda nongtak tagi bomb sing ai thakiba adugi matung Israel army nga si phong dokre Gaza Strip adugi akoi bada Israel gi manung da chawrakna Hamas militant sing gi haksang lising amaga samangarom phangre ana military wangangloi Richard S na promise da hai ki amaso security force in Gaza da taina wangang pai adu da khanna ba yaba amuk handa control tawri hai ki ngarang namidang gi matung dagi aikoina kanagomba amata changla khidre aiba aikoina khangle adubo lona changchilak pagi thabak sing adu aujik su jathare mafam adugi akoi bada liba community punabak adu army na lokthokpa mapung phaga dawre ana magna hai ki Margasda Palestinians gi Hamas group aduna makoini Israel dagi pharaki bo hostage adu hana ba ki halakre sadariba lanas da hojik pawbada yamrabada miyoi lising amaga satuk sigre maduki sumatakta ngamkai ki manakta Hamas operative lising amaga samanga amaga supangre masidharaga punna miyoi lising ahum chama sigre Hamas gi haksang lising amaga samanga bugaza ngamkai manak Israel gi manungda phangkibane anangasi ayuk army haike Karigumbo warning tawdana ikoi gi mi da target tawba khudimak civilian hostage adugi manungdagi ama harkani ana Hamas ge army wing aduna Israel da warning tawrakre Hamas na US France na singba mapal liba ki miyoi khara yauna miyoi chamaga homfu hena hostage oina phatuna thamgrabane Israel air strikes na Gaza da hostage oina thamliba sing adugi manungdagi makoi gi citizen mari sikhre ana so Hamas na phongdoki lana sigi homni chupan namit ngarang Gaza gi atiyadu Israel gi fighter jets na mapam puna bakta ngangdura paibu ko luina na abuba maiku mapai na pumba mangkre Hamas na air raid siren sing khongliwa amsum bom pokhai pe singi makol tariwa Jerusalem pawba yauna roke sing kapsilaki Gaza ngamkhai manak tagi pawlo riwa NDTV crew amanhong thak tagi landarak pagi siren sing khonglakibada hotel amagi basement le riwa lofam ahudal sensen tuna lord pataki lala se dawjuk pawba miu lising ahum hena sikre Israeli forcing a Palestinian singa kothong riba West Bank da sum miu tara ka manga sikre hawjuk pawba miu lak amaga lising kuntra hena mayum thadok tuna lanchin hankre aina United Nations na phong dokre Nakalamaromda Hamas ki economy minister harkre Gaza Strip da English ngani tari dagi nampuda sasan paisiliba militant group Hamas ki economy minister masumako ki Politburo ki atopwa senior member ma ngarang hing drone attack tawduna hato khreina ngasi Israel Defense Forces IDF ki pau aman hairi hato khra Hamas ki selpa ba jawdabu samala amadi Gaza Strip ki manung da masung mapanda terrorist attack tawbada sel kai thaduna Silang ba yam number one minister amani hana Times of Israel report tawgi Politburo ki senior member adugi maming na Zakaria Abu Muammar kawe magasi Hamas ki manung ki oiba thabak thoram sing panabane Gaza da leiba atei terrorist group singa atei pau phonaba amasung pirep loba ki thabak sing mahangna tawi haire Maragas da Hamas na Israel ki Ashkelon city da leiba Gaza pungkhara ki manung da section na warning tawre haire Gaza da attack tawrok bagi laman khombo ina Ashkelon city da akhana na landaragani ana Hamas na warning tawge aroiba da content sing asigi markui ba pau khara asiba pau damjariba
Manipur Local News YouTube channel asidagi yengbiriba punamak pathagajari. Channel asina domda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbusu kawbiganu punamakpu amuk hanna thagajari.